President rule tha taruk sangdokpada Lok Sabhana ayaba pikhre. Constitutional crisis thokpagi PR thamkhiba natte state leingak choptanaba thamkhibani MP Bimol. Manipur da thamliba President rule tha taruk amaga sangdokpada ngarang Lok Sabhana ayaba pikhre. Resolution asi amuk Rajya Sabha dasu ayaba launaba puthoklaga ne. Amaromda Lok Sabha MP Dr. Angomsa Bimol akoi jamna Manipur da President rule thamkhiba se. State asida constitutional crisis thokpagi thamkhiba natte matamadu da BJP na lusingba state leingak ikaiba nangadavadagi kannaba thamkhibani haina center leingak pu maral sikhre. Parliament ki nongju mifam haukiba ngarang tarani suba numitta Lok Sabha da Manipur da February 19 dagi thamlakhiba President rule tha taruk amaga matam sangdongnabagi resolution house na ayaba pinaba Minister of State for Home Nityanan Rai na puthorokhe resolution adu pass tawnaba khanarakpada Treasury amasung opposition bench ki maiki dagi charang na bathok padagi pungkhai amaro mifam yaithokhe session makhata na mukchatharaba matung Manipur da thamliba President rule August 19 dagi tha taruk amaga sangdokpada house na ayaba pikhe Lok Sabha ki Speaker Om Birla na Manipur da President rule sahi asigi February 19 da thamkhraba matung April 2 da house na President ge proclamation adubu ayaba pikhibane Parliament na President rule gi ayaba pibasi tha taruk ni haikhe Manipur da thamliba President rule tha taruk matam sangdoknaba leingak ki maikai pukhalakpa resolution adu khanabada saruk yaraduna Inner Manipur Parliamentary Constituency gi INC MP Dr. Angomsa Bimol akoi jamna President rule matam sangdokpada yaningdaba phongdokhe President rule matam sangdokpagi mahut haujik lediba Manipur Legislative Assembly asi muthatlaga nauna mikhal pangthongnaba demand tawkhe MP Bimol na makha taraduna Manipur crisis asisu pahalgangum lumna lawgadabani haibaga loinana Manipur issue khananaba sumnagi pung ani khak house na matam piba matik sade yamdrabada pung mangarom matam piduna khanagadabani haiba wafam thamladuna center da Manipur karisu leitana khali haina su phongdokhe President rule thamba haibasi mahausana constitutional mechanism fail oiraba matamda thambani adubu Manipur da President rule thamkhiba dudi constitutional crisis thokle haiduna thamkhiba natte BJP na lusingba state leingak matamadu da sopa nangadavadagi kannaba thamkhibani Manipur ki crisis asi thoklakpa ikoi dana thokliba irang ase Myanmar dagi sanglakpa illegal immigrants sing na thoganbani haina center gi agency amade mari leinaba sing na phongdokpa laikhre masida natana Supreme Court na su matamadu da Manipur gi law and order fail oiri haina phongdokpa laikhe adubu matamadu da Manipur da President rule thamkhidi haina su MP Bimol na makhata na thamkhe MP Bimol na hai Supreme Court na piba judgment amagi matungin na President rule maram chadana hekta thamloidavane judicial oiba manner khaktada munna yenglaga thamgadavani hairivane Manipur da President rule makhata na thamba haibase morally illegitimate oi maramasina haujik leriba Manipur gi assembly muthatlaga nauna mikhal tawduna miyam gi leingak ama thamgadabani haina su demand tawkhe freedom of movement haibadu ngasi fawba Manipur gi miyam na phangdana leire National Highway da mitai sing satpa yadana leire aduga kuki singsu free movement phangdana leire maramasina Manipur gi issue asi house na tarai na lawpham thokte laibak asigi state taraga mapan gum house na Manipur issue asi pahalgam issue gum lumna lawgadabani haina su MP Bimol na thamkhe state leingak leidawasu center na leingak pagumbane hanagi chief minister masamang na mahak masamak prime minister Narendra Modi amasung home minister Amit Shah gi pautang matungin na thabak tawbani haina phongdokpa leikhi haiba wafam thamkhe MP Bimol gi wafam adubu thaladuna speaker Om Birla na praman leitaba wafam house da thamdana bakhangan baga loinana Treasury bench ki member sing nasu MP Bimol gi wafam adubu kanna yakhide BJP MP Nisikan Duben nasu Manipur asi President rule thamduna governor gi makha da leingak chalaibana atopa gi wafam sing khanagum si haikhe amaromda laibak asi gi theater doyen ama oibada natana malem gi laibak sing na sakhang nariba ratan thiam laikhidawada parliament asina prime minister na awab phongdorok tabada mahak na pendaba phongdokhe